ꯋꯥꯍꯪꯁꯪ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯁꯤꯅꯣꯅꯤꯝ ꯑꯦꯟꯇꯣꯅꯤꯝ ꯍꯣꯃꯣꯅꯤꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ MCQ ꯀ꯭ꯋꯦꯁꯟ 15ꯒꯤ ꯃꯔꯝꯗ ꯍꯥꯏꯒꯦ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯋꯥꯍꯟꯊꯣꯛ ꯃꯥꯟꯅꯕ ꯋꯥꯍꯩ ꯍꯥꯏꯕꯗꯤ ꯁꯤꯅꯣꯅꯤꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤꯒ ꯑꯣꯞꯁꯟ ꯃꯔꯤ ꯂꯩꯔꯦ ꯑꯍꯥꯟꯕ ꯀꯣꯛꯇ wahai ani amana amagi mohut sinduna sijinnabada mafam punamakta manadaba adubu khangnei samda wahai ani amana amagi mohut sinduna sijinnabada mafam punamakta manaba adubu khangnei laida wahai ani amana amagi mohut sinduna sijinnabada wahanthok ona teinaba adubu khangnei mit aroiba mitta wahai ani amana amagi mohut sinduna sijinnabada mafam punamakta manarap tauba adubu khangnei question number 1 gi masi achumba option si sam haibjina wore sam haibje leiji wahai ani amana amagi mohut sinduna sijinnabada mafam punamakta manaba adubu khangnei haibjina summe mathangi ani suba wahangda wahanthok ona teinaba wahai haibati antonym haibasi karino masi option mari lere ahanba kokta wahai ani amana amagi mohut sinduna sijinnabada mafam punamakta wahanthok manadaba adubu khangnei samda wahai ani amana amagi mohut sinduna sijinnabada mafam punamakta wahanthok manaba adubu khangnei laida wahai ani amana amagi mohut sinduna sijinnabada wahanthok amuksu manadaba adubu khangnei aroiba mitta wahai ani amana amagi mohut sinduna sijinnabada mafam punamakta wahanthok ona teinababu khangnei masigi achumba option achumba paukamdi mit sini mitta leibsi wahai ani amana amagi mohut sinduna sijinnabada mafam punamakta wahanthok ona teinababu khangnei haibasini mathangi ahum suba question da wahanthok manaba khonthokti manadaba wahai homonym haibasi karino asigi option mari ahanba kokta wahai ani khonthok chap manaraga wahanthokta manadaba adubu khangnei samda wahai ani amana amagi mohut sinduna sijinnabada mafam punamakta manaba adubu khangnei laida wahai ani amana amagi mohut sinduna sijinnabada khonthok ona teinaba wahanthok ona teinaba adubu khangnei mitta wahai ani amana amagi mohut sinduna sijinnabada mafam punamakta manarap tauba adubu khangnei masigi achumba paukamsi koksi lere wahai ani khonthok chap manaraga wahanthokta manadaba adubu khangnei habisina summe mathangi mari suba wahangda iton haiba wahai asiga wahanthok manaba wahai karambano asi option mari kokta palem samda panthau laida ikhura mitta topa haiba option question number mari gi achumba option ji lai jina ware lai ikhura iton haiba wahai asiga wahanthok manaba wahai di ikhura haibsina ware mathang question number 5 subada lauba haiba wahai asiga wahanthok ona tainadaba wahai karambano sida kokta khudaba samda sangba laida khuba mitta langdaba question number 5 ki achumba paukhomji kokchi ware khudaba lauba haiba wahai ji wahanthok ona tainadaba haibni dana khudaba haji chap manaba meaning da adum lere masina question number 5 ki koksina achumba ware mathangi question number 6 ta mapal haibadi lagi mapal haiba wahai asiga khonthok manaba wahanthok ti khenaba oidaba wahai karambano che question ji munna yengadawani seida khonthok manaba wahanthok khenaba oidaba de khenadaba haibani karambano masig option marida kokta mapal yumgi mapal adegi samda mapal turengi torban laida mapal thokpa haibadi ising chatpa adegi mathangda aroiba mitta mapal haibadi ugi mapal then question number 6 ki achumba paukhumji mit mapal haibjinu ware mathangi question number 8 subada singel haiba wahai asiga wahanthok manaba wahai karambano kokta singel adi singel is chap manana adum spelling chap mana khonthok chap manana lere mathangda samda u lere mathangda laida lai lere mitta sing lere ano question number 7 gi achumba paukhumji lai adi lai haji singen gi wahanthok mana wahai ware mathang question number 8 ta thauna phaba haba wahai asiga wahanthok ona tainadaba wahai karambano ona tainadaba wahai karambano haibani
option kokta pangdaba samda kanthoba laida akanba mitta pangba sigi question number 8 ki asumba option G samjena ware kanthoba habjina thongna pa habji kanthoba habjiga meaning sa manare adana wahan to ona tina daba haibani masina asumba option C sam habjina ware mathang question number 9 da leiribisi marai habdi yetnaba haiwa wahi asiga konthok manaba wahan thokti khenaba wahi karambano konthok sa manaraga wahan thok khenaba nasida kokta marai habdi yokpi gi marai adigi samda marai habdi wakholon yanadaba utpa de laida marai hadi yanadaduna ngangnaba mitta marai hadi amaga ngamnaba honaduna ngangnaba question number 9 gi asumba option ji kok si lere marai hadi yokpi gi marai mathang question number 10 isa nopi haibaga wahan thok manaba wahidi kokta isa haibani samda imom haibani laida taloi haibani mitta mathaki ahumuk sami question number 10 gi asumba option D sam je lere imom isa nopi gi wahan thok manaba wahidi imom haibasini mathang question number 11 da saidang ba haibaga wahan thok manaba wahidi kokta sai kakpa haibani samda koktang ba haibani laida lamtan ba haibani mitta yimdang ba haibani masigi question number 11 gi asumba pakhumji mitsina ware yimdang ba saidang ba haibagi wahan thok manaba wahidi yimdang ba haibasini mathang question number 12 subada uiba haibagi ona tenaba wahidi kokta khakpa haibani di samda sangba haibani di laida pangba haibani mitta yangba haibani question number 13 ki asumba pakhumji koksi lere uibagi ona tenaba wahidi khakpa mathang question number 13 subada chanaba haibagi ona tenaba wahidi kokta chaminaba haibani samda nungsinaba haibani laida yeknaba haibani mitta mathaki ahumak natte question number 13 gi adi 13 suba question asigi asumba pakhumdi lai jina ware chanaba haiba wahi ona tenaba di yeknaba mathang question number 14 subada leisi mahakna dias gi thumok sana dias yamna nganglammi haibasigi mentionba yaba asumba wahidi kokta wa ahanbagi ahangji wa anisubaji wa haibasini aduga samda marai haiba wahije anirak ahanba amsa anisuda marai haibji mention gadawni haibani mathangda laida ahanbaju lai anisubaju lai adagi mitta ahanbaju ma anisubaju ma haibani masigi 13 suba question asigi asumba pakhumdi koksi lere mahakna hangbajida wa gi thumok sana wa yamna nganglammi haiba wahiji wai gadawa aduna mathangi question number 15 subada mahak changyeng asi mai pakpaga kari tawgadege haibagi akaknaba leitri haiba wahi pareng asigi akaknabagi mahut sinba yaba wahidi kokta akakpa samda arepa laida kaknaba mitta lepa question number 15 gi asum pakhumdi samje lere arepa adi akaknaba habji mahut sinba yaba wahidi arepa mathang question number 13 subada kaithel danga atekpa amatta ude haibasigi atekpa wahigi ona teinaba mahut sinba yaba wahidi ona teinaba waigadaba aduma mahut sinba yaba wahidi kokta atenba samda asangba laida apangba mitta apumba question number 13 gi asum pakhumdi option di mitsi lere apumba mathang question number 13 thong habi turel lanaba thong haiba wahi asiga wahan thok manaba wahan thokti khenaba wahi karambano konthok manaraga wahan thok khenaba adisida hamba option kokta thong habadi singkhong mathakta saba thong adigi samda thong ithat ani marakta saba thong laida thong hadi khongba lan thoknaba thong adigi aroiba mitta thong habadi matik mapa question number 13 ki asumba pakhumji mitsena ware thong hadi matik mapa sa thong manaba ati matik mapa chanaba manaba haibadu madugi
wahanthokni matang question number 19 subada sagol hadi lamjen yangba sagol haiba wahai asiga khonthok manaba wahanthok ti khenaba wahai karambano ahamba kokta sagol hadi kangjai sanaba sinaba sagol adegi samda sagol habadi awang makabada phalang wai teiba da sinaba sagol laida sagol habadi pot punaba mi tongnaba sagol adegi mitta sagol habadi gari singnaba sagol question number 19 gi achumba option achumba pakhum ji samji lere sagol haibji sa sigi masigi ona tenaba haidi khontok chamanarga wahan thok khenaba ji kasagi awang makabada phalang wai teiba sinaba adum una saba adumba bangna lefam fajana semaga leiba adumba sagol haibaduni masida leibse mathangi question number 18 subada saba habdi yum saba haiba wahi asiga khonthok manaba wahan thok khenadaba wahi karambano ahan option da saba habdi nungsa saba samda saba habdi morok saba laida saba habdi mai saba mai gi manata changgi mai tikpati mai saba adi masigi aroiba mitta saba habdi thong saba question number 18 gi achumba option pakhumji mitse lere saba adi thong saba semdo saba meaning mathang question number kun subada machi habdi mafam amagi matai gi machet ama haiba wahi asiga khonthok manaba wahan thok khenaba wahi yawba wahi parengdi sida ahanba option kokta magi san atu masi sangi samda sangai gi masi yamna phajai laida angang do kathen gi masi amada urami adegi mitta rhinoceros masi panba samuni si question number kun gi achumba pakhumji lai chi ware angang do kathen gi masi amada urami haji meaning chamana wahi ware ko mathangda question number kunmatoi subada yang bahaiba wahi asigi wahan thok onna teinaba wahi yawba wahi parengdi yang baji meaning ani thong lere lamjen yang bahaiba ma yang badi yamna light oiba lumda haiba ma masiga wahan thok onna teinaba wahi yawba wahi pareng wahan thok to onna teinaba adum wahi pareng bi karambano hairi an option da sagol asi yamna yang basani silamjen yang gi meaning phongdoye adegi samda nangon-dagi aigi pot asina yang beheli silamjen yang ba yamna sianba oibusi yai natraga yamna lumda habi meaning oibusi yai adi mathangda laida usek adu yamna tapna paikhi adi mathangda mitta angang adu hainingdana chatki question number 21 gi achumba pakhumji lai ji lere asaigi yang ba habi ona tena wahi ji tapna habi je si yaure lai jina sume mathang question number 22 da khoya tu sinna haiba wahi asiga wan thok manaba wahi di kokta ingna samda nana laida tapna mitta ingthina question number 23 gi achumba pakhumdi koki ingna haiba ji lere mathang question number kolumdoi gi inba haiba wahi sigi ona teinaba wahan thok phongdok wahi di kokta taksinba samda changsinba laida singba mitta kausinba question number kolumdoi gi achumba pakhumji lai ji lere inba jigi masigi wahan thok phongdok pa ona teinaba wahan thok phongdok wahi ji singba ji nuwere matang question number 23 da khongdoi hunba haiba wahi asiga wahan thok manaba wahi di kokta phamba di samda lengdaba degi laida chatkhiba mitta chenkhiba question number 23 gi achumba option pakhumji lai chi lere chatkhiba khongdoi hunba haibdi chatkhiba aroiba question 25 subada pangkhakni haiba wahi sigi wahan thok mana wahi di kokta manai di samda amakhakni laida arembani degi mitta chanai question number 25 gi achumba pakhumji kokse lere pangkhakni haibdi manai haijiga wahan thok manare thank you for watching. Please like and subscribe.